Thank you, Miss Monica. And good morning, each and everyone gathering here in our school small auditorium. Ngasigi yai praba yang di kasih yang tu ingin di kungamapan ni panba yai praba jum jakisan numit anak kan nabas kamu numit asida. Aku ini kelas under the AISSCE amasung AISSE CBSE di class 10 amasung 12 si sumaino mingawnay AISSCE AISSE yan ismana mingawnay adugum lawa asigum lawa under the haidu kiba CBSE na lawa la examination da class 10 amasung 12 ki CBSE local class 10 amasung 12 ki asigumba haukiba result aduda aduki matik yamna phajana aikoigi SB Ketwell school na school gi agam sina chawarwa mungset program gidamaka harau phongdobo ina ngasi apam asida labidiba sen chawarwa parents guardian sing aigi nungsiraba aduga students sing nungsiraba school gi faculty members sing labidiba khwai thumako ayamna hanumuktada nolok sari amasung komhanjari yamna nungaiba numeni adubu matam asi aikoina haikiba matamda khanitang soidaba haigadra khanitang theddagiba haigadra khatang soinare adubu masi karida soibano haibada mayamse lathok laksan tawbu ngaiba mise yamba parents amasung students sinsi yoksalaptaba ngaibo wena matam asi khatang theddagiba sigidamta लापीब पेरेंट्स सिरब हाँ की टेन ट्वेल्व के साथ साथी तीनबीब मैं खुदमोना खितंग थेना होगीदमत लापीगनी थोड़ा हेदोना याम नुंगाई अदुगी मतिक याम नुंगाइब थौरमनी ngasi तसेनमक्ति क्लास 12 के आगामसिंग मखोइदी स्कूल असि थादोगा चखिदौरबनी अतोपा इंस्टीट्यूशन कयादा फम कयादा होंगदौरबनी मरमदना मखोइदमक्तदी अखोइन ngasi यारगदी नखोइन हाना तमंबा स्कूल की ड्रेस तो सेलगा स्कूल यूनिफॉर्म सेलगा लाओ वाना हाइबदा आंगाम खराबना ड्रेस अरेंज तौबद खरा थमनद्रे सुदु होद्रे अदु तौरे हाइबनि सिम खरा म पाखम पिरक यावे ब पाउताई तदुको लेते करिबा दुमाय तौबो सुबना लापो यायना हाना हाइजतिबनी अदु योरपदानान खरदि थिन अजो चलतबा माली लमिद लाई याबो पाउ खरा फंगे anyway like krasiga kami yang sebenarnya ngasigi verification ki thor masi pangthok bina masida bayang asung mateng pangbiriba asung pangbiriba parents asung leibiriba ki faculty members school staff academic asung academic staff members aduga sathi sin taduk hendora ba apam masida pullaga thorang masi hongda mateng pangbiriba sidamta ina amusu hanan mai phongok ayamna thado handona minmoina palbaya ba angang class 12 science da Dhaneswar ba koi angang asina sorry 12 arts da Dhaneswar ba angang asina top koina lai ma asina khadi koi school gi 12 arts ya angang school ta khadi mark chauna phongba du mangani aduga mathang asida lulale haliba pang macha asina 12 science ki makok to wena lakwa adu mangani haliba ngam sinasi thado hendona ngasi aikoina atai mayam sinasiga apet manadana makoida akoi class 10 ki top tariba igumo arjun laisam si yo tribra yo eto amajare haliba ngam hum si yo par yawa gadi char namangda mutta kutang ko yenge Arjun Islam, Lulalen, amasung Dhaneswar. Okay, very good. Sidang. Pajaran lapa yo, pagkatang mga ino matam tana yo, pagkatang mga tangan sari, aduga, doon na direct yung parent, kuzo ay na, ako ka na, noon sari.
Hariba angangsing asi angang ahum asina akhoi handaki class 10 amasung 12 science amasung arts ki stream da makok tarakpa angangsing ni makoi marks amtuwa makoi na phangiba marks adu seloko pandraga su koi chetok jaraga amasung khabar da kaidar hapcharaga leithabani chetok hendor madu da nungai sigalurina atopa angangsing makoi galena ba top 10 chanba top 20 chanba angang maya ma yawribase masi ani sibona ina mo hanna ina site gi chetok hendor na yam thagali aduga remaining sing asi loiraba ayamba first class ta lemo pass to wasi da mukta amasung loirana andaki 10 amasung 12 ki result sida chama da chama 100 pass to no gi da mukta school da chokol lorer ko gi da mukta mincha da chokol ko gi da mukta ya site gi nam khai le thagali loirana ayam muka hadidor basi atai nate class 12 ki students in asi akhoi lagi di luar ka chakki dor bani barma dula nakoi sing se atopa institution da college da aduga atopa tongan ba mafam da institution atai da chapam matam da nakoi pudung se apaba phangbo oiro apaba college phangbo oiro yam nungai pa hisang da tambo oiro loirena nakoi tungi lakadori ba nakoi ki Fisher aim da na kuya chobo kong do panjang phamon de sing do mai pa ko yu yarga gi aphago level gi rank ki tar ko yu jam da IAS office IAS ona ba IPS ona ba MCS MPS aduga doctor engineer data business ke la do su chobo level na kuise athoi ba ko thongba usum aphaga oiram na ba usum mai pa da mangda na ko yipun si ngam gi achobo khudo lo tambo yo amasung ko school da risu na ko yo ko mo gi ya do ko yam na ra ho ge musung achoba school gi mai pa ko tambo gi ha ba pa se class 12 ka nang sin thami aduga class 10 ni pa masa sin silmar pa masa pi sa sin se na ko gi school sin gi pi na gi ho ko ngak ni aya ba class 6 gi 7 gi 1 gi 2 gi 3 gi 1 gi tam nga yauri akoi khuding mak sing se matam sang ne ko lone ne ga la bani commercial subject sin natna science sama so arts ni akoi makha ta na hu hani bani tam dauri bani marmaduna yari makai munsirawa lapi wa parents in class 10 pass out to class 10 parents in uchen chawra apa uri mama uri sing su angang sing si atop mafam da chakki tana pham asi ga horo pani na mafam asi ga class 12 bawtan di makha ta na makoi ko khani semada isa sing sibu adong isa sing sibu semada achau saru ya jage leibo ja sing sing makoi ko han makha ta na semada 12 koi bawtan di makoi sem tamam bada teng pang bi wa mafam asi mata ga lewi le parents in mafam da ina mata ga sing jari aya matam khara si atam khara sang gi ma ta phom khara leina yam ka hen na matam sang na yam nungai na ngasi sata sing muti aya isai nungai gi tom na nang sing si yam chawa function ma ta gi khalamani adu mata basi kitana kuyo na kiba aya sama principal aya sama su lai ba mai sa ta tuwa marmadu na ikli kun na halapadagi sim ba sing se khara thagre na hodre madu no ta limbi rakliba uchen chawra parents sing amasung lapiriba kai punna ga mi sakudi mona madu no ta hapi gani loina hatek ta godori ba lakadori ba du laba mathangi class 12 to tangdori ba nam sing sida kudong sa mayama pi do ba sing du su hore na gi oja sing la thon pada yorokani kadu tabiru kari facility kari offer pi gani kan tarama da facility pi do dige offer jam jaoge ma to ba sing su yorokani kadu su oja sing la pi ba parents sing tak gi an tabiru ka pakha ka kari to sing ya kanal biyo hanya na isa sing su ka tabjage aroi da iram da su ko le boy do pakhang ba su pe do pakhang da korum jabu lo na ya korum oksal bu lo na a ka ko chita sin dere thank you so much for